आकाशवाणी इम्फाल वहेंगबम राजेशना पाव पाजरी अहानबदा मरुएब पाव मणिपुर सुंगसी मालेमगी हेपेटाइटिस नुमित हौजिक्ति थबक्ता ओंथोपगी मतमनी हाइबा हिरमदा पांगथोक्रे शिवसेना मणिपुर प्रदेश न हरी इपाई इपुना थंबिरब लम अमसुंग ngangkhai ngak senduna thamnaba honabada amatta oina thengnaminabagi tangai phadaba lei असम की हैलाकांदी जिला दिगे पुलिस ने लुपा कोटी मापन लोंगी ममल ओगदबा याबा टेबलेट फारे भारत पु ड्रग्स सिजनदब लमदम अमा ओहनब होनबदा मसिदा अचौब थौदांग लौरिबा मियोइसिंग अमदी इंस्टीट्यूशन सिंगना मानस हेल्पलाइन नंबर की खुदोंग चाबा लौनबा प्रधानमंत्री ना अपील तौरी अमसुंग पेरिस ओलंपिक ता भारत की शूटर मानु भाकरना नुपी की एयर पिस्तौल की मीटर तरागिदा सेंजेगी तकमान लौदुना मसाना असिदा तकमान लौबा भारत की अहानबा नुपी सानरोई ओइरे मालेमगी अतई मफमसिंग लोइनना मणिपुरदसु ngasi मालेमगी हेपेटाइटिस नुमित पालन थौरम पांगथोक्रे कुमसी सहीगी पालन थौरमगी हिरमदी हौजिक्ति थबक्ता ओंथोपगी मतमनी हाइबिसनी रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स हॉस्पिटल इम्फालगी जनरल ओपीडी ब्लॉक तसु नुमित असिगी पालन थौरम पांगथोकी पालन थौरम असिगी सरुक अमा ओइना हेपेटाइटिस बी अमसुंग सीगी स्क्रीनिंग अमसुंग कंसल्टेशन पांगथोकी हक्सेल अमसुंग याइफे युम्बाल मंत्रालयगी मियंग मखादा नेशनल वायरल हेपेटाइटिस कंट्रोल प्रोग्राम जिरीबाम अमदी डिस्ट्रिक्ट हेल्थ सोसाइटी जिरीबाम अनिना पुन्ना सिंदुना जिला असिगी कम्युनिटी हेल्थ सेंटर दा वर्ल्ड हेपेटाइटिस डे की थौरम पांगथोक्रे थौरम मदुदा चाइल्ड वेलफेयर असमगी सेक्रेटरी आर.के. विजय सना डीएमएस इंचार्ज डॉक्टर मोहम्मद यूनुस अली अमदी अखंगई क्या सरुक याखी मणिपुर नेटवर्क फॉर पॉजिटिव पीपल ना पाटका खुसमदुना वर्ल्ड हेपेटाइटिस डे की थौरम इम्फाल की एमजी एवेन्यू लेबा होटल याइफबदा पांगथोक्रे थौरमदा नेशनल हेल्थ मिशन की नेशनल वायरल हेपेटाइटिस कंट्रोल प्रोग्राम की स्टेट नोडल ऑफिसर डॉक्टर आर.के. रोजी मणिपुर एड्स कंट्रोल सोसाइटी मैक्स की ओम्बुड्समैन डॉक्टर शशि कुमार मंगांग अमदी अतई मियोय क्या सरुक याकी थौरमदुदा वांगांगबदा डॉक्टर आर.के. रोजीना हाई वायरल हेपेटाइटिस कंट्रोल प्रोग्राम की मखादा फ्री ट्रीटमेंट स्क्रीनिंग तौबगी मथक्ता HRGs हाइबदी हाई रिस्क ग्रुप सिंगी ngasai tambigiba vaccine hepatitis B vaccine asi free da nganjari aduga masi hoje ma store da su enough oina leise hajariba adubu masi gi luba mana mioi amamam na amuk kapaga madu thigat pangamdana among tang kapa or anir ta kapa de madu di effective oide hajariba aduni NGOs who are working in the field of hepatitis B and C and HIV akhoi thaminare haraga masi vaccine ase khudong saba se lahon zaningi especially Manipur State AIDS Control Program gi makhada leiba max partner TI NGO si singas ka su apai si khusamnana chatmina badi hauzare नेशनल हेल्थ मिशन मणिपुर अमसुंग राज्य की हक्सेल विभाग ना मालेमगी हेपेटाइटिस निमिकी पालन थौरम हयंग जेनिम्स की मेन ऑडिटोरियम हॉल पांगथोकनी थौरमद हक्सेल अमसुंग याइफे युमाल मंत्री डॉक्टर सापम रंजन सिंह सरुक यागनी मणिपुर विधानसभा की अध्यक्ष थोक्सोम सत्यव्रतना या स्कूल केंद्र की मनुंग चन्न लेरिबा क्लब सिंगदा डेंगी लाइनादगी ngaktoknaba हिदाक लांगथक अमदी हिदाक कापनब पमसिंग यंथोक्रे ब्रह्मपुर भाग्यवती लैकाइद लैबा अध्यक्षगी युमद पांगथोप थौरम अमदा पोलमसिंग अदु यंथोकिबनी थौरम अदुदा स्टेट मलेरिया ऑफिसर डॉक्टर एस प्रियो कुमार सरुक याखी अनौब खोंगथांग विलेज लेवल फेडरेशन आशा वर्कर अमदी SISD कैडर गा खुसमदुना सोमबुंगदा इसिंग इचाउ नंगलब इमुंगसिंगदा कांग हिदाक ORS सैनिटरी नैपकिन चिंगबा यंथोक्रे हाइरी All Manipur Medical Students Association sinduna nomagi oiba lem laing bi kem amasung miambu wakal tahanaba thoram ama ngasi NIDSU club luang sangmamda pangthokre Supreme Court की नौन खलब जस्टिस नोमई कापुंग कोटिसोर सिंह ngasi Raj Bhavan Impal राज्यपाल अनुसुया उइकेगा उनक्रे उनबादुदा राज्यपाल जस्टिस एन कोटिसोर सिंह ना सिंथानिंगाई ओइना थबक तौबगीदमक थागतप फोंदोकी महांगना सुप्रीम कोर्ट की जज ओइरपदा थागतप फोंदोपगा लोइना सुप्रीम कोर्ट की जज अमा ओइरपा हाइबसी राज्य सिगी ओइनदी चौकथोक चनिंगाइनी हाइकी मणिपुर मियामबु अवांग थाकता पुखनब होनबदा जस्टिस एन कोटिसोर न लौबा याबा थौदांग लौनबा राज्यपाल न पुनिंग थौगकी अमरोमदा इम्फाल की बाबूपरादा लेबा रामकृष्ण आश्रमदा जस्टिस एन कोटिचोर सिंह ओपगी थौरम अमा ngasi पांगथोक्रे थौरम asi रामकृष्ण मिशन विद्यापीठ पुरुलिया एलुमनाई अमदी रामकृष्ण आश्रमना पुन्ना सिनबनी ताबिरिबा पावसी आकाशवाणी इम्फाल देगिनी
Shiv Sena Manipur Pradesh na hari ipai puna thambiraba lam amasung ngangkhoi ngak senjon thamnaba honabada amatta oina thengnaminabagi tangai padaba lei. Imphal gi Babu Parada leba dolgi office ta pangthopa paugi mifam amada dolgi president M Tombin hai Manipur da hojik mayuk nariba hiram khudimak thengnanaba honabada rajniti gi khudong chaba lawroidabani. Khenaba thamdana Manipur gi ngangkhoi ngak pa haibasi mipung khudimaki daita oigadabani. Mangna hai thasi gi kunthra mathoi digi hogodriba Manipur Vidhan Sabha gi nongju mifamda mitei bu schedule tribe list sanaba wafam sing pukatuna khananaba honagadabani. Manipur gi maruweba lambi ama oiriba National Highway 37 gi phibam hojik oiriba si atuba matamda sarkarna miyeng changduna semjinaba honagadabani. Lambi asida nongmada tangai phadana changba polam sing pusilakpana lambi asi phataba matamda gari sing changlakpada khudong chadaba kayamarum mayoknari. Si Tombin hai Shiv Sena gi mihut kangbu amana BJP National President su oiriba Kendra gi Haksel amasung Yaife Yumbal Mantri JP Nadda, Tribal Affairs Mantri Joel Oram amasung Haksel amasung Yaife Yumbal gi Raija Mantri Pratan Rao Yadav ka unaduna hayeng memorandum pisilagani. Kanglu punamak, political party punamak, Shastra Sansthan punamak, NGO punamak, my banner gi magi tongan ba agenda mayam lergasu. Ipai pu thambiramba ipai pu thambiramba lamkhoi sikanadam honabada aikoi sigi isu simadi aikoi punna aikoi thena mila sahabse appeal tawjare masajda aikoi ge political party ki mileage launa ba khona ba press media the this and that tawa please stop ningkha tam magi namakta matam sang wara ba punamak ton ba agenda mayam lebiramani adu ipai pu na thambiramba lamkhoi kanbiside mayam punna tang khoi pai kamta gi thok se haba sigi posimga mayam da appeal tawjabani. Raija gi Art and Culture Vibhag ki tengbang makhada numit mapani chatharakpa lai harawa kanun gi matangda khanana nabi workshop ngasi Imphal gi haying khongbal ukhong yumpham da leiba lining thau chana mahi temple da loisin kre loisin bagi thoramda amaibi amasung pena gi oja singna laiching jagoi digi lairoi phawbu gi thoram sing utki. Good governance ko wa anowa rajniti dol amang asi semkre masigi president yambem labana oirgani vice president Pijam Brojen amasung secretary na Dr. Sanabam Raghumani na oire. Punna hingminaba marup waitona nomaijing kudingi pangtopa u thabagi thorungi saruk ama oina waiton maning lekai lampak amasung pukri achobi akoibada ngasi u chara sing thakre. Assam ki Hailakandi Jila degi police ne lupa koti mapan longi mamal oigadaba yaba tablet fare hari. Mukhyamantri Himanta Biswa Sarma na social media da thadropa warola madhai Assambu drug free oiba raija ama ohenaba raija police na lokalapa khongthangi saruk ama oina akaknaba pau ama phangbadagi kathakalda ngasi kasar police na akhanaba operation ama chathabada mioi amadagi yaba tablet lising kunthra phagakhibani. Polam sing aduga loinana saka ani pamagari amasu phagapangam phagalaba polam singi mamal lupa koti mapan longi oigani hari. Amaromda Nalbari Police na Village Defense Party singaloina mafam kyada numidangi matamda patrolling chatpagi thabak chathari. Mukhyamantri Parisad haina mingthonba BJP na sasan tawba raija amasung Indian Territory singi Mukhyamantri amasung Upamukhyamantri singi mifam ngasi loisin kre. Naidilida numinini satharba mifam adu loisin bagi thoromda wa ngangladuna Pradhan Mantri Narendra Modi na hai Kendra amasung raija sarkar ani punna mating phudoktuna miyamgi yaiphana thabak tawrabadi Bharat pu chakhotpa leibak ama oibagi pandam adu soidana maki phangbangamgring. Mifam Lorbat Tungda Press Thato Pacherol Amada BJP ke Good Governance Cell ke Coordinator Binay Sahas Sare Budena Hai Pradhan Mantri na Heritage Saukhat Anaba Amasung Heritage Sengat Pa Hai Basida Akhanaba Maru Oiba Miyang Ama Thamduna Saukhat Pa Bharat Ama Oibagi Manglan Adu Thamli Siri Modi na Hai Saukhat Pa Bharat Ama Haibagi Wakalun Asi Mipung Kudimakta Laigadabani Mifam Aduda BJP Luchingba JP Nadda Ngaksel Mantri Rajnath Singh Griha Mantri Amit Shah BJP Luchingba Singh Mukhyamantri Tara Humdoi Amadi Upamukhyamantri Tara Manga Saruk Yaki Akasbani Imphal digi pau tabiri. Pradhan Mantri Narendra Modi hairi drug ki mayokta lanthengnanaba sarkarna Manas kawa akhanaba thorang ama lokhatle manghai Manas ki helpline amasung portal handakta hogdoktuna toll free number 1933 su hangdokle. Akasbani gi thongda ngasi pikiba mahaki pukninggi wa man ki baat thoromda wa ngangladuna Siri Modi nai drug ki samasya sing asida mama mapa oibasingna makhoi gi masa singbu laichu khigadra haibagi mipaiba pokli. Manghai karigumba drug na laichu rabasing rehabilitation da thamnaba amadi masiga mari lenaba pau khangdoknaba toll free number 1933 da phone torokna khangba yagani.
Kanagumana drug ki matang da paw lerabadi Narcotics Control Bureau ga paw phaunanaba yagani. Manghai Manas ki khutang da pirakpa pawsing punamak confidential oina thamgani. Bharat pu drug seasonable lamdam ama ohena bahonabada masida achoba thogdang lawriba myoising amadi institution singna Manas helpline asigi khudong chaba lawbiu. Shri Modi nai Malem Sinba Tungbada Hayeng International Tiger Day Pangthok Kaduri. Kai Haibasa asi Bharat ki kala Sanskritiga Tana Thanaba Yadaba Sa Makal Amani Kai Singbu Kannaba Amadi Yokotana Thamnaba Thorang Kayamarum Paikali. Pradhan Mantri nai Haujik Paris Olympic Chathari Amadi Olympic the Bharat ki Sanaroi Singna Malem gi Pampak the Bharat ki Machu Ohungi Piral Pahan Bagi Kudong Chaba Piri. Bharat ki Sanaroi Singbu Miam na Pungning Thogot Pinaba Apil Tauradana Shri Modi nai Handak the Pangthok Kiba International Mathematics Olympiad ta Bharat ki Mahiroi Singna Singthaningai Oiba Haitoi Singdoiba Utuna Sanagi Takaman Mari Amasung Lupagi Takaman Ama Laurakhi. National Handloom Day ki wafam sing phongdoklona Shri Modi nai mathang thagi tareta leibak sinba thungbada National Handloom Day pangthokani. Leibak asal leriba khutsa haiba miyoi singna handloom gi potok sing maming charanaba thabak kayamarum paikhali. My product, my pride. Aigi pothok, aigi chokthokchaba haiba hashtag sizinaduna artisan singna pothokliba makoi gi potok sing social media da thagatkadabani haiki. Assam gi Charaidio Moidambu UNESCO World Heritage Site ki manung chalapada thagatpa phongdokladuna Pradhan Mantri nai awang numpuk lamdamgi ahanba cultural World Heritage Site asi Bharat ki nipum doisuba heritage ki mapam amani. UNESCO na heritage ki mapam amani haina laukthokraba Charaidio Moidam asi lamkoiba singi mapam ama ohennabasu Pradhan Mantri na appeal tauri. Paris Olympic da Bharat ki shooter Manu Bhaker na nupi gi air pistol gi meter taragi da Sanjeng gi takaman logduna masana asida takaman logba Bharat ki ahanba nupi sanaroi oire. Manu Bhaker na Olympics da Sanjeng gi takaman loropada Rashtrapati Draupadi Murmu, Uparashtrapati Jagdeep Dhankar amasung Pradhan Mantri Narendra Modi na thagatpa phongdorokli. Mukhyamantri Nongthomam Biren Singh nasu Manu Bhaker na Olympics da Sanjeng gi takaman loropada nungaiba phongdorokli. Bharat ki shooter Ramita Jinder nupi gi meter taragi air rifle gi final changkre nupa gi meter taragi air rifle da Arjun Babuta final changkre adumoinamak Sandeep Singdi leihore. Nupi gi kilogram yankhai gi boxing da Nikhat Jarin pre-quarter final changkre pre-quarter final da mahangna China gi Wu Yuga thengnaragani. Bharat ki table tennis sanaroi Sarat Kamal maiti hore adumoinamak Siza Akula mathangi round changkre. Medal telida Australia na sanagi ahum lupagi ani punatakaman mga pangduna khwaidigi makokta leiri China na sanagi ahum senjengi ama punatakaman mari pangduna ani subada South Korea na sanagi ani lupagi ani senjengi ama punatakaman mga pangduna ahum subada Bharat na senjengi takaman ama pangduna tarataret suba mapamda leiri. Manipur Badminton Association na sinduna Humpunipan Suba State Badminton Championship amadi Nipunitoy Suba Inter-District Yonex Sunrise Badminton loisinbagi thorong ngasi Dhanamanjuri University campus ta leba association asigi indoor hall da pangtokre. Numit taruk ni chukna chatharakba tournament asigi makok mathang takraba singda manama thum sing yentoki thoramadu da Power Mantri Thongam Biswajit, Water Resources Mantri Awangbaw Niyumai, Transport Mantri Kasim Basum amadi MLA Singh saruk yaki. UCC Kaksing na Second Division Football League lisingani kunmari winner oire. District Sports Association Kaksing na sinduna ngasi sanakiba final da UCC Kaksing na KYWAC Wabogai Kadajit po Panjil ama sinoda thoidna winner oikibani. Mari Suba Raijataki Ima Sarabibi Memorial Sports Meet Cum Football Tournament lisingani kunmari ngasi dagi Lilong Haurebi College Lampak ta hogre. Pangal Students Association PSO Manipur na sinba football tournament asida team Nipurom na saruk yari. Lakshman Prasad Acharya na Manipur gi Rajyapal gi ahenba charge puragani. Hojik Sikkim gi Rajyapal oiriba Lakshman Prasad Acharya bo Assam gi Rajyapal oiragani. Rashtrapati Draupadi Murmu na tongan ba Rajya Singh gi anoba Rajyapal Singh haukre. Assam gi hanagi Lok Sabha MP Ramen Deka bo Chhattisgarh gi Rajyapal oina haukre. Assam gi Rajyapal oiriba Gulab Chand Kataria na Punjab amasung Union Territory Chandigarh gi administrator oina haukre. Aroibada maroiba pau. Manipur da sungasi malem gi hepatitis numit haujikti thabakta onthopagi matamni haiba hiramda pangthokre. Shipsena Manipur Pradesh na hari ipa ipuna thambiraban lam amasung ngamkai ngakse anon tamna bonabada amato ina thengnaminabagi tangai phadaba lei. Assam gi Hailakandi jila digi police na lupa koti mapan longi mamal oigadaba yaba tablet phare.
भारत ड्रग सिजनदब लमदम अमा ओइनब होनबदा मसिदा अचौब थौदांग लौरिब मियोइसिंग अमदी इंस्टीट्यूशन सिंगना मानस हेल्पलाइन नंबर की खुदोंगचाब लौनब प्रधानमंत्री आपिल तौरी अमसुंग पेरिस ओलंपिक भारत की शूटर मानु भाकर नुपी की एयर पिस्तौल की मीटर तरागी द सेंजेंग तकमान लौदुना मसाना असिदा तकमान लौबा भारत की अहानब नुपी सानारोय ओइरे पाउ लोइजरे।